Tara suba amadi taramatoi suba IRB lobagi result athuba matamda haidu u haina candidate singna CM banglo da thomjin na bahona bada police na tak thokre sahi ahum rom phal haidok tana lairak laba tara amadi taramatoi suba Indian Reserve Battalion IRV rifleman low nabagi baiba bossi gi phal ngasi phawba lakthok tana thamliba sibu pen da phongdok tuna candidate singna tongan tongan ba mafam ani dagi laktuna CM banglo tamna sangsin duna CM da memorandum pina bahona bada Manipur police na nupi lan memorial complex mamang da thattuna thambadagi CM banglo da changbangam khidre Imphal West District Police ki ASP Dr. S. Ibomchana achaubu thodang lawduna hai singna ngasi CM da memorandum bisinaba lakliba candidate sing adu kaisampat kaisam lekai da leiba yumjau lairembi community hall da pulhanki loina namakoi gi aning ba pam badu pawmi singi mafam da phongdonki maduda all Manipur tara suba amasung taramathoi suba baiba bossi completed IRP rifleman and the return completed jamandar candidate 2019 gi secretary singkhai hanbana pawmi sing da phongdorkhibadi 2019 dagi hona tara suba amadi taramathoi suba IRP rifleman lawbagi recruitment loikhra matung ngasi phawba phal haidok tana namsinduna thambire masina masing yamlaba candidate sing ningba kai helle Masigi matakta baiba bossi loikiba thataruk pharaba phawda result haidok pangamde jamandar return gi phalde haidokre adubu baiba bossi dingasi phawba lobidan leiri asomna Manipur lengak na naha singbu otpa si topiro hairi mahangna hai lengak ki maikai digi tha amagi manungda phal haidokani haina thajaba pikhraga sahi ahum helaba phawba haidoktana thamliba sina candidate singi punsi manglagadra haina singnare aduna candidate singna haunaruba leitana masa masagi career mangbe yade haiduna ngasi CM da memorandum pisina bareli asi sakhibani haigi mahangna makhatana phongdokhibadi mathangi assembly election su kuiraktre maduna election mamangda recruitment asigi phal haidoktana leire masida natana baiba bossi gi notice phawba lengak na thoktre maduna candidate singi career manglagadra haibagi akiba leire masigi damakta athu matamda recruitment asigi phal haidok piu haiduna chief minister da memorandum pisina bahona bari maduna lengak na athu matamda tara suba amadi taramathoi suba IRV rifleman gi recruitment gi phal athu matamda haidok piduna candidate ki punchi kanbiu haiki atopa pawmana yu thakchi laga lao-khonglamba nupi ama nongpok sengmai police na pharure Nongpok Shanghai Police Station ki OC Prem Kumar kai samna luchingba nupi police sing yawba police team amana nupi amana yu thaksi laga lekai da lao-khonglamba gi maral da pharaba matung lokap tanam sinkhre tungda mathau taba medical exam tawraga kota puthoklaba matungda mapuroibada khusinakre hairi Nongpok Shanghai Police tagi phangba pawsina hairibadi yu thaksi laga lekai da lao-khonglamba gi pharaba nupi adugi maming Laikham Maladevi sahina ni phumanga mapuroiba papung sakawi ukhong sang mayai lekai digi ni hairi Pausina hai thasigi taramathoi gi nungthil pung manga makhairom tabada Nongpok Sengmai PS ki osina lusingba nupi police sing yawba team amana khongsang mamang lekai da mahusa gum patrolling salingai da lekai adugi waiting set amagi mayada mala hairi binupi asina yu thakchi lubadagi oban singba tawduna lekai miyamda lao-khongba lekai miyamna tabada nungaitaba piba amadi asat awok singda su apanba pibagi thawung chatharamba thengnaki maduda police team aduna thawung adu tawdana ba malada karak hairabasu police ta mateng pangkhide hairi Khudakta police ki team aduna miyamgi law and order ngaknaba malabu phajilaga mathau taba medical examination tawnaba doctor amagi manakta puki doctor gi mat matungina nupi adu yuka hena ngawbudagi medical examination tawu matamda masa control tawba ngamjadre hairaki masigi matungda police na malagi mathakta non FIR case ama lokhalaga thasigi tarani thoida mari lenaba competent court amada puthoki Mala si mahusada gi hona ukhongsang mamang lekai da miyamda tatana lao-khongduna lekai gi ingsik pa thugai banupi ni haibasu police na khangle hairi maramasidagi executive magistrate SDC airipokna afaba lamsat saja chatlagani haibagi security bond ama thialaga malabu magi mapuroibada September 12 gi numit adumakta da khusinaki haina su police ki PAO-CHE makha tari atopa PAO-mana pokminaba machin mana wani na skating da international book of record ta chanmangamkhre Imphal gi Sagolban thangjam lairektagi hojik na Delhi gi Kishan Nagar Basanta Kunja New Delhi 110070 da lairiba RK Ongbi Mayanglambam Daina gi machanupi ani RK Dainati Devi amade RK Fiancee Devi anina skating event da thangna sahi ahum mai paktuna medal kaya lawba ngamkhibagi damak lemjaningai oraba International Book of Record thamkhre hairi The world record of maximum people skating multiple venue event asi worldwide event planners Indian haukiba June thagi kunda New Delhi da sinduna pangthokibani masida sanaroi lising makachanipan maudrama saruk yaki event asida skating da Manipur dagi haukiba hojikna Delhi da leiriba pokminaba masinaw ani asina saruk yabadagi makok oiduna International Book of Record ta chanba ngamkhibani hairi International Book of Record ta chalaba pokminaba masin manaw ani asi international model ama oibata natana social activist ama oiriba Mayanglambam Daina gi machanupi ni makhoi ani asi hairiba International Book of Record asi 2018 da lawkhrabani hairi atopa PAO-mana
CM gi pautak makha da COVID-19 third wave na angang singbu sokhan dana bagi damakta ana layang gi sap chaba thabak sing lokhan aba Zenems tami pham pang thokre Malem gi leibak sing da COVID-19 gi third wave lakani haibagi thajaba leibadagi laisat asdegi ngak thoknaba hojik tagi ana layang ga mari lenaba thabak sing lokhat pahunakre COVID-19 gi third wave asi lakpa taraga di pik liba ngang sing de henna sohlakpa yai haibagi thajaba leibadagi Chief Minister N Biren gi pautak makha da lokhat pe aba ana layang gi section thorang gi thabak sing lokhat aba khangalakpadagi ngasi Zenems Hospital da Zenems ki Director Professor L Deven na siar logduna mari lenaba Dr Singh amadi technician sing gi oiba mifam ma pangthokre loina na COVID-19 gi pediatric task force ama semkre PAO-CHE sina phangba paugi matung inadi ngasi Zenems Hospital da pangthokiba mifam aduda COVID-19 gi third wave asi lakpa tarabadi lamdam sigi pikli bangang sing sokhandana ba COVID-19 pediatric task force asi semkhibani loina na ngang singi damakta sapchaba ana layeng gi thabak paikhana basu khanakre hairi ngasi gi mifam aduda Zenems Hospital gi senior doctor sing dagi horaga mari leina ba doctor sing nursing technician sing attendant sing amadi Zenems ki medical superintendent sing basaruk yaki khana nenaba aduda Zenems Hospital da angang singi oiba ana layeng gi khudong chaba mapung phana phangana ba amadi mari leina ba infrastructure amata watana thamduna COVID-19 gi third wave lakpa matamda angang singi punsi laisalasdagi kanna bakhanaki PAO-CHE sina Zenems ki director Professor L Deven bu hiramasigi matang da wari sanabada phangdokhibadadi Chief Minister N Biren na karigumba COVID-19 gi third wave lakpa tarabadi lamdamasigi angang sing laisalasdagi kanna ba lokhatpham thokpa ana layeng gi thabak adu lokhanaba honau Madugi damakta lengak na pambom tingna ana layengi oiba polam sing tawpham thokpa thodang sing launaba sem saduna leire haina phongdoki mahang hai haukiba thakaragi mamangdagi hojik phawbada Zenems angang tarani thoi covid laisat na positive oibadagi laying bagi thabak sathaki adubu mapung phana laying bagi thabak sathabana angang sing adu asoi angam yaudana mahusagi punsida hanjin bangamki hojik so hospital asida angang singi oiba tonganba ward ama Zenems ki covid block 3 hostel beada hangduna thabak paikhale Karigumba COVID-19 gi third wave asi lakpa tarabadi laisat asdegi angang singi punsi kannaba ana lengi sem saba loire haiki panbe abadi health director K Rajo na phongdokhibagi matungina COVID-19 gi ahanba amasung ani subu wave asida sahi taranipan gi makha da leiba lamdam sigi angang lising kun ga sungna 138 positive oiki aduga taruk na siki ahanba wave tagi ani subu wave na angang nabagi chang wangbi heli ahum subu wave laklabadi angang sing solakpa yai haina Dr Rajo na yamna senga leibak MIYAMDA phongdokhibasu leikhrabani